Bangladesh ki Prime Minister Sheikh Hasina, Taiwan ki President Tsai Ing-wen, Iceland ki Prime Minister Katrin Jakobsdottir, Denmark ki Prime Minister Mette Frederiksen, Hungary ki President Katalin Nova, France ki Prime Minister Elizabeth Borne, India ki President Draupadi Murmu, Italy ki Prime Minister Giorgia Meloni. Makhoi-sing asi malem ki tungan-tunganba leibak-singgi awangba thakki thawpuriba malemgi masak nairaba nupi lusingbi-singni. Ngallingai ki matamda malem prithibhi asida nupi kayabu yamna tonba amadi makhoigi right kayabu namsinduna thambirammi, makhoibu thabak thoram amatada yawhandana nupasinggi makhada leirammi. Adubu ngasidi malemgi honglakliba mayon asida nupisingna nupasinggi mahut silladuna tungan-tunganba thabak thoramsing amadi sinphamsingda mai onsilaktuna saruk yaraduna mangjin thaba haibadu oirakli. Asiga iroinana ngasigi malem asida tungan-tunganba leibaksing asida nupisingna politics ta khongdarakuna leibak amagi chawraba phamsing pairaduna nupisingna makoigi thodang adubu mayek sengna utli. India gi puari dasu nupi gi Prime Minister ama aduga nupi gi President ani leikhre. Masigi su mathakta state lengaki oina nupi luchingbi ama oiraduna West Bengal da Mamata Banerjee na Chief Minister oiduna palakli. Ngasidi India gi politics ta nupi kaya ama khong thangjinduna leibak asigi achoba thaugai kya putuna nupi singna politics ta nongmagi saruk yaba hengalai. India na ningkha tamba chahi humfutaraga subagi palangi saruk ama oina kaukiba parliament gi numit mangani gi oiba special session amada parliamentary proceedings athaba hogo numitta Lok Sabha da women reservation bill puthokre. Bill lasina Lok Sabha amasung state assembly singda apunba seat ki saruk ahum thokpagi ama nupi gi reserve tawna bagi wafam hodokli. Lengak sasanda amasung ain semada nupi singsu chapchana saruk yahangadabani haibase India gi nupi singa sahi kaya gi mamangdagi tanduna laklaba demand ni. Demand asi taksinduna nupi singna magi state singda khongjeng changsinaba lepa laite. Manipur dasu nupi singna kayarak hana khongjeng changsinba haukrabani. Manipur gi oina women reservation gi demand da all Manipur nupi marupna matam gi oina khongjeng changsinduna lakhibani. India gi tongan ba mafam singdagi lakpi nupi singna Delhi gi Parliament House mamangda sit-in protest na singba kaya tawbasu laikre. Adubu nupi singna akanba demand tawrabasu ain di semdana lakhi. India da panchayat amasung atay local body singda nupi gi reservation chatnaragasu Parliament amasung State Assembly da di chatnaraktri. Parliament amasung State Assembly singda haujik phawba nupi gi reservation chatnaraktri. Masi ain semba singna reservation thamnaba ain semdabagini. Panchayat amasung urban local body singida muktadi 1993 gi matamda ain semladuna nupi singda chada 33 reservation thamli. Constitution gi article 73 suba amasung 74 suba amendment act na panchayat amasung urban local body da nupi gi reservation thamduna election khuding da lottery tawduna nupi gi seat piri. India gi nupi singna sahi kaya gi mamangdagi demand tawduna laklibasi panchayat amasung urban local body singda nupi singi sada 33 reservation thambagum Lok Sabha amasung State Assembly singdasu nupi singi seat sada 33 reservation thambiu haibasini. Haukiba ing kumja 1996 ki matamda September gi tarik taragani thoida matam madugi Prime Minister H.D. Devi Gupta na luchingba United Front Sarkar na Parliament da ihan hanba oina women reservation bill asi puthokhi. Pass tawbadi ngamkhide. Atal Bihari Vajpayee na Prime Minister oiringai matam ing kumja 1998 amasung 1999 dasu bill asi puthokhi. Adubu pass tawbadi ngamkhide. Congress na luchingba UPA lengaki matam dasu Rajya Sabha da pass tawbalaki. Congress ki Dr. Manmohan Singh na Prime Minister oiba matam da Parliament da inaw-nawna amuk puthorokpaga loinana ing 2010 da Rajya Sabha da pass tawkibani. Adubu laibak thibadi bill adu Rajya Sabha da pass tawkhrabasu Lok Sabha da puthoktuna pass tawbadi ngamkhide. Masi maru oina matam adugi UPA lengak yauriba political party singi marakta mot manadaba laikhibadagi oiba yai.
Bill adu Raja Sabada pass to Krabasu, Lok Sabada Putoktuna, pass to Kidavana Maram Oiduna, Taramanga Suba Lok Sabagi Tam Lok Kibaga, Masana Adum Laps Oiki, Women Reservation Bill Giva Pamasi, Tarataruk Suba Lok Sabah Laki Badagi, Manamanil Amata Naidana Lak Habamatunda, Tarataret Suba Lok Sabah Loram Daida, Narendra Modi Sarkarana, Lok Sabat Putokibani. The Constitution 120 at Suba Amendment Bill 2023 asi Hojik Chathariba Parliament gi Special Session asida House ani magna pass tawraba yai adubu India gi nupi singi matam kaya gi mamangdagi mangjarapa manglan adu hojik mag hekta mamphaugnaragani haibi wafamdi leitri bill asi Constitution gi Amendment Bill oibana state singi chada yankhaina ratified tawba mathau taba leibata natana Reservation gi ain asi anoba session amasung delimitation gi tawroba matungda chatna hangadabani haibi wafam asi leiri Lok Sabha amasung State Assembly singi limitation si lakliba ingkumja 2026 phawba freeze tawraga thamlaklibani delimitation tawgadaba matam yamna watli amaromda 2021 da tawpham thokpa session adusu covid na maram oiduna leithokibadagi hojik phawba tawduna leiri aduna Reservation gi khudong chabasi 2024 da pangthokadoriba Lok Sabha election sida phangbagi wafam leite adumakpu ing 2029 da pangthokadoriba Lok Sabha election singdadi phangba yai karigumba hairiba bill asina chatnarakpa tarabadi Manipur state asu politics ta ahongba khara urakani haina thajai nupi singna chief minister oiduna nupi singi mihut amadi MLA masing yamba yai